ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯇꯥꯗ꯭ꯔꯤꯕꯁꯤꯡꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯖꯔꯤꯕ ꯂꯤꯡꯛꯁꯤꯗ ꯆꯪꯕꯤꯔꯒ ꯑꯍꯥꯟꯕ ꯁꯔꯨꯛꯇꯨ ꯍꯥꯟꯅ ꯇꯥꯕꯤꯌꯨ꯫ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯅ ꯈꯨꯝꯃꯤ, ꯍꯣꯏ, ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯏꯕꯨꯡꯅ ꯉꯁꯤꯃꯛ ꯅꯤꯖꯔꯒꯦ ꯍꯥꯏꯕꯗꯣ ꯅꯆꯟꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡ, ꯑꯩꯒꯤ ꯂꯝꯗꯝꯗꯣ ꯂꯣꯌꯥꯂꯝ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯂꯥꯞꯄꯦ꯫ ꯊꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯅ ꯃꯅꯥꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯜꯂꯛꯄ ꯍꯧꯔꯦ꯫ ꯍꯦꯝꯕꯁꯨ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯕꯨ ꯃꯕꯨꯡꯁꯤꯡꯗꯒꯤ ꯅꯤꯖꯅꯕꯒꯤꯗꯃꯛ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯕꯨꯡ ꯇꯔꯦꯠ ꯑꯃꯗꯤ ꯃꯅꯃꯁꯤꯡꯅ ꯃꯆꯟꯕꯨ ꯃꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯃꯗ ꯊꯥꯖꯅꯕꯒꯤꯗꯃꯛ ꯈꯟꯅꯔꯝꯃꯤ꯫ ꯃꯕꯨꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯕꯨꯡ ꯑꯇꯣꯝꯕꯗꯤ ꯃꯆꯟ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯣꯏꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯇꯔꯨꯛ ꯑꯗꯨꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯤꯉꯩ ꯀꯅꯥꯗ ꯊꯥꯖꯁꯤꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯃꯆꯟ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤ ꯃꯅꯥꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦꯗꯣ꯫ ꯍꯦꯝꯕꯅ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯅ ꯍꯥꯟꯅ ꯃꯕꯨꯡꯁꯤꯡꯒꯤ ꯌꯥꯊꯪ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯕꯗꯒꯤ ꯂꯩꯍꯧꯕꯅꯤ꯫ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯅ ꯃꯕꯨꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯦꯝꯕꯒ ꯃꯥꯒ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯍꯦꯝꯕ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯅ ꯃꯕꯨꯡꯁꯤꯡꯗ ꯂꯣꯏꯅꯃꯛ ꯇꯝꯃꯤ꯫ ꯃꯆꯟꯒꯤ ꯊꯥꯖꯗꯕ ꯋꯥꯔꯤꯗꯨꯗ ꯃꯕꯨꯡ ꯑꯇꯣꯟꯕꯗꯨ ꯅꯠꯇꯅ ꯃꯕꯨꯡ ꯑꯍꯜ ꯇꯔꯨꯛꯇꯨꯗꯤ ꯊꯃꯣꯏꯅꯨꯡꯗ ꯈꯝ ꯊꯦꯡꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯟꯒꯤ ꯃꯤꯍꯨꯟ ꯈꯪꯕꯅ ꯑꯁꯥꯎꯕ ꯎꯠꯇ꯭ꯔꯤꯉꯩ ꯍꯦꯝꯕꯗꯨ ꯍꯥꯟꯅ ꯀꯅꯥꯅꯣ ꯈꯪꯅꯕꯒꯤꯗꯃꯛ ꯃꯆꯟ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯗ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯤꯕ ꯍꯦꯝꯕꯕꯨ ꯆꯪꯍꯜꯂꯛꯎ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯦ꯫ ꯃꯕꯨꯡꯁꯤꯡꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯤꯕ ꯍꯦꯝꯕꯕꯨ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯝꯕꯁꯨ ꯏꯀꯥꯏ ꯏꯀꯤ ꯄꯥꯈꯠꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯂꯒ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯒꯤꯗꯃꯛ ꯈꯜꯂꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯥꯞꯇꯛꯅ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯒꯤ ꯃꯕꯨꯡ ꯇꯔꯦꯠꯃꯛꯇ ꯍꯦꯝꯕꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯃꯤ ꯑꯃꯗꯤ ꯅꯣꯂꯨꯛꯅ ꯃꯁꯥꯃꯛ ꯁꯛ ꯇꯥꯛꯆꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯕꯨꯁꯨ ꯅꯤꯖꯕꯒꯤ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯖꯩ꯫ ꯍꯦꯝꯕꯒꯤ ꯋꯥꯗꯨꯗ ꯍꯦꯝꯕꯁꯤ ꯑꯇꯣꯟꯕ ꯀꯥꯡꯂꯨꯞꯅꯤ ꯈꯪꯕꯗꯒꯤ ꯃꯕꯨꯡ ꯑꯍꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦꯝꯕ, ꯅꯍꯥꯛꯁꯤ ꯑꯇꯣꯟꯕ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯆꯟꯅꯨꯄꯤ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯁꯤ ꯊꯥꯛ ꯍꯟꯊꯕ ꯅꯪꯉꯣꯟꯗ ꯀꯔꯝꯅ ꯊꯥꯖꯅꯤ? ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯗꯨꯅ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯕꯨꯡ ꯑꯍꯜꯅ ꯊꯥꯖꯗꯅ ꯍꯦꯝꯕꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯍꯦꯝꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯔꯝꯃꯤ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯍꯦꯝꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯕꯨꯡ ꯑꯍꯜꯒꯤ ꯋꯥꯍꯩꯗꯨꯗ ꯄꯦꯟꯗ꯭ꯔꯕ ꯃꯆꯜꯅꯨꯄꯤ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤ ꯃꯕꯨꯡꯁꯤꯡꯕꯨ ꯊꯑꯣꯏꯗ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯊꯨꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯝꯕꯕꯨ ꯇꯥꯟꯅꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯍꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯊꯥꯛ ꯍꯟꯊꯕ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯂꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯍꯥꯛꯀꯤ ꯐꯅꯕꯇ ꯈꯟꯕꯗ ꯑꯉꯥꯡ ꯐꯥꯎꯕ ꯑꯃꯠꯇ ꯌꯥꯎꯍꯟꯗ ꯂꯩꯔꯤꯕ ꯃꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯌꯣꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯃꯕꯨꯡꯁꯤꯡꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯕꯨꯡ ꯑꯇꯣꯟꯕꯅꯗꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯨ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯃꯌꯥꯝꯕꯁꯤꯡꯕꯨ ꯐꯥꯖꯤꯟꯖꯩ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯟꯕꯨ ꯃꯈꯣꯏꯅ ꯐꯥꯔꯝꯃꯤ꯫ ꯁꯥꯎꯕ ꯊꯨꯒꯟꯕ ꯃꯕꯨꯡ ꯑꯍꯜꯅ ꯃꯈꯣꯏꯒꯤ ꯏꯖꯠ ꯈꯣꯡꯒꯥꯎꯅꯕꯤꯅꯤ, ꯃꯍꯥꯛꯇꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯈꯟꯕꯗꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡꯁꯥꯡꯗꯨꯅ ꯍꯦꯟꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯕꯨꯡ ꯑꯍꯜꯅ ꯃꯆꯟꯅꯨꯄꯤ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯕꯨ ꯊꯥꯡꯅ ꯌꯥꯜꯂꯒ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯍꯨꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯕꯨꯡꯁꯤꯡꯗꯨ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯦꯝꯕꯅ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯌꯥ ꯇꯧꯔꯒ ꯁꯤꯔꯒ ꯂꯩꯔꯕꯤ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯑꯁꯣꯛꯄ ꯑꯃꯠꯇ ꯂꯩꯍꯟꯗ ꯍꯤꯡꯒꯠꯍꯜꯂꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯅ ꯍꯤꯡꯒꯠꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔ ꯃꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯍꯦꯝꯕꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗ ꯇꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯈꯪꯂꯦ꯫ ꯃꯕꯨꯡꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯃꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯀꯧꯔꯒ ꯍꯥꯏꯖꯔꯛꯂꯝꯃꯤ, ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯑꯩꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯤ꯫ ꯅꯍꯥꯛꯀꯤ ꯌꯥꯊꯪꯅ ꯑꯩꯍꯥꯛ
ibung taret ki masan oina poklubani. Adubu ngasidi apokpa apokpi leitrabanina aigi aningba apamba khudingmak ningba thonganbidre. Aibu hatpa phokba ngamle. Aduna panthau oiba nahakna ibung taret pu hainingai leitana kham thengna lairaba haibado amukta ohenbiyu. Nasana hajaribase amukta yabiyu. Asumna sauna pendana Tomthillenbi taibang semba mapu mangonda hajarabagi matungda Tomthillenbi hembagi matung inaraga chatkre. Makhoini yumba lambida khungdaraga matai manau oina nungaina leminarame. Amaromda Tomthillenbi mabung singdu tauru khudingda asoibagi asoiba ngakta oirakhi. Lairamba lan tumpum namak nongmagi mayang asum taraklammi. Makhoi kham thengna waba haibado oiredo. Makhoi gini haibada kanasu leitre. Lan thumda walamdaba nungayai phana lairamba mabung tareto haujikti masanupi Tomthillenbi bo halamba numit adudagi tapna marai chaithaba horakpadagi haujikti migi mayomda afang thabak suraga madudagi phanglakpa kharaduna nongmagi hingnanaba sabagi phibamda leire. Nakal amaromdana matamgi sialga iroinana hemba amadi Tomthillenbi gi nungsiraba masanupa amakhak phangjare. Nungsiraba pari amakhak phangjabaduda Tomthillenbi gi mabukningda mabungsing amadi manamasingbu ningsinglaklammi. Mahakna piklingai matamda mahakpo kayada nungsina seksinna sanabirakpa loinabirakpa kayadu ningsinglammi. Adubu mahak mabungsingda thamliba asawbadudi kauthokpa ngamlamde. Masigi matung nongma lairabana tafam khangdraba mabungsingdu makhoigi nupisinga loinana laplaba loyalam thadoklamlaga achouba kaithelomda afangba thabak sunabagidamak laklammi. Makhoina kaithel manungda thabak thiraga asum lakpa matamda sauraba dukan amada hemba Tomthillenbi amadi nungsiraba pikliba ngang nupa macha amaga lairambadu kok hek thengnarure. Mabungsing amadi manamasingdadi manga chap manarami. Adudagidi khwaigi mabung atonbaduna hembagi manakta sangsilaklammi. Aduga hembada hangbadagi khangle makhoigi masanupi Tomthillenbi du tasengna oiramle. Mabung atonbadu asuki matik haraurammi amadi hembana haibadagi thodok khudingmak loinamak khangle. Masigi matung mayama taruk amadi matai masingdasu asengba waridu loinamak tammi. Aduga masanupida makhoina soikibasingdu lale haina haijanaba hairammi. Mayambasingsu loinamak yarabagi matungda makhoi loinamak masanupi Tomthillenbi gi manakta changlaklammi. Aduga makhoi lale haina haijarammi. Amadi thoganingdaba thodok thokhiba numit adudagi nongmagi makhoina thengnaba awabasingdusu amata chithada loinamak tamlammi. Phana sauninglabasu Tomthillenbi mabungsing amadi manamasingi phibamduda mahak mapukningda nungaitaba phaurammi. Aduba tasengna mabungsinggi thamoida mahakpu tasengna nungsiribra haibadudi mahak khangninglammi. Maramaduna Tomthillenbina mitrangi maya hairaba mahaki mapuroiba hembagi mateng lauraga changyeng amakhak taurammi. Tomthillenbina mabungsing amadi manamasingbu koksilli aduga makhut masa sengna hamdokhalabagi matungda ahauba mathel lukoi kayamarum yauba saklen amamam pijarammi. Aduga makhatana Tomthillenbina mabungsing amadi manamasingda hairei. Ibungsing, inamasing, aina ngasi pijagadoriba saklense asamba saklen natte. Karigumba ibungsing amadi inamasinggi thamoida aibu haujik phauba sauningba nungaitaba phauba leirabadi adugumba phauriba misakto sariba saklendo hu soidanamak ongadoribani. Saba hek loibaga mahak taibangpan thadokani. Masanupi Tomthillenbina singnabadagi changyeng tawjarabasu thamoida amakpa amata yauda tasengna masanbu nungsibagi ithil phauriba mabungsing amadi manamasing karisu singnaba tawda hauraba saklendu hauna charammi. Hauraba saklendu chaba loirabagi matungda mabung ahalna amuk masalnupi Tomthillenbida mahakna tawkhibadu lale haina haijarammi. Mabung atai amadi manamasingasu haijarammi. Saklendu chaba toklaba phawbadasu mabungsing amadi manamasingdu karisu tawraktre. Madudagidi Tomthillenbigi thamoida lairamba singnaba khudingmak loinamak kokre. Mahakpu tasengna nungsibire haibasi khangbadagi mabung amadi manamasingbu nolokna khurumjai. Matungda mahakna wakhal khanthadana mahakna tawningbada tawkhiba adugidamaksu ngakpiyu haina mahaknasu haijaraklammi. Masigi matungda
ꯌꯥꯝꯂꯕ ꯁꯅꯥꯂꯨꯄꯥ ꯑꯃꯗꯤ ꯁꯦꯜ ꯀꯌꯥꯃꯔꯨꯝ ꯃꯕꯨꯡꯁꯤꯡꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯥꯝꯂꯕ ꯂꯣꯌꯥꯂꯝꯒꯤ ꯌꯨꯝꯗꯨꯗ ꯍꯜꯂꯒ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯣꯟꯕ ꯀꯥꯡꯂꯨꯞꯀꯤ ꯃꯆꯥ ꯍꯦꯝꯕꯅꯁꯨ ꯑꯁꯥꯎꯕ ꯑꯃꯠꯇ ꯌꯥꯎꯗ ꯃꯕꯥꯏ ꯑꯃꯗꯤ ꯃꯆꯦꯁꯤꯡꯗ ꯅꯣꯂꯨꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯥꯏꯁꯤꯡ, ꯏꯆꯦꯁꯤꯡ, ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯇꯥꯔꯒꯁꯨ ꯅꯆꯜꯒ ꯑꯩꯈꯣꯏꯅꯤ ꯍꯦꯛꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯎ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯅꯝꯃꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯇꯥꯝꯂꯕ ꯂꯣꯌꯥꯂꯝꯒꯤ ꯂꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯇꯣꯝꯊꯤꯟ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯃꯄꯥꯕꯨꯡ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯃꯕꯨꯡꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕꯤꯔꯅꯨ ꯍꯥꯏꯅ ꯊꯧꯅꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯊꯃꯣꯏꯗ ꯑꯃꯛꯄ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯅꯗ ꯍꯦꯝꯕ, ꯇꯣꯝꯊꯤꯟ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯕꯨꯡ ꯃꯅꯝꯃꯁꯤꯡꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯐꯠꯇꯕ ꯃꯅꯥꯎ꯫ ꯋꯥꯔꯤꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯞꯄꯨꯔꯒ ꯀꯛꯈꯤꯕ ꯋꯥꯔꯤꯅꯤ, ꯅꯧꯅ ꯑꯃꯨꯛ ꯍꯥꯞꯆꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯈꯪꯗꯦ, ꯃꯥꯒꯤ ꯃꯐꯝꯗ ꯙꯔꯃ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ, ꯑꯆꯨꯝꯕꯕꯨ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯣꯡꯃ ꯃꯃꯥꯗ ꯁꯦꯜ ꯇꯥꯟꯕ ꯃꯇꯝ ꯈꯔ ꯃꯤꯔꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯅ ꯃꯆꯥꯁꯤꯡꯅ ꯂꯝꯕꯤ ꯆꯠꯄꯗ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯆꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯑꯆꯥ ꯑꯊꯛ ꯌꯣꯝꯕ ꯄꯣꯠꯌꯣꯝ ꯑꯅꯤꯈꯛ ꯄꯨꯊꯣꯔꯛꯂꯒ ꯃꯆꯥ ꯑꯅꯤꯗ ꯑꯃꯃꯝ ꯄꯤꯕꯤꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ "ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ" ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯃꯃꯥꯅꯁꯨ ꯃꯪꯒꯣꯜ ꯑꯣꯏꯔꯛꯑꯣ ꯍꯥꯏꯅ ꯑꯥꯔꯁꯤꯕꯥꯗ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯟꯕꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯃꯥꯡ ꯊꯥꯅ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯗꯤ ꯃꯆꯥꯁꯤꯡꯅ ꯆꯠꯈꯤꯕꯗꯨ ꯆꯤꯡꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇ ꯄꯤ ꯁꯤꯟꯊꯅ ꯂꯥꯏꯔꯕꯗꯒꯤ ꯏꯆꯥꯁꯤꯡꯁꯦ ꯃꯤꯔꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤꯀꯣ ꯍꯥꯏꯔꯒ ꯃꯄꯤ ꯇꯩꯊꯣꯛꯅ ꯂꯦꯞꯇꯨꯅ ꯃꯆꯥꯁꯤꯡꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯁꯨꯝ ꯆꯠꯄꯗꯨꯗ ꯋꯥꯔꯛꯂꯗꯨꯅ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅꯕ ꯃꯌꯣꯝꯁꯤꯡꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯆꯥꯒꯗꯧꯕꯒꯤ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯅꯥꯎꯗꯨꯅ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯇꯥꯆꯧ, ꯅꯪꯒꯤꯗꯣ ꯍꯥꯟꯅ ꯆꯥꯃꯤꯟꯅꯔꯁꯤ, ꯑꯗꯨꯒ ꯑꯩꯒꯤꯁꯤꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯝꯂꯛꯂꯒ ꯆꯥꯔꯁꯤ." ꯃꯅꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯕꯁꯨ ꯌꯥꯔꯗꯨꯅ ꯃꯥꯒꯤ ꯆꯥꯅꯕ ꯃꯌꯣꯝꯗꯨ ꯃꯅꯥꯎꯅꯨꯄꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯅꯥꯎꯗꯨꯅ ꯃꯗꯨ ꯊꯣꯛꯂꯒ ꯑꯌꯥꯝꯕ ꯁꯔꯨꯛ ꯃꯈꯩ ꯆꯥꯊꯣꯛꯂꯒ ꯃꯌꯥꯝꯕꯒꯤ ꯈꯖꯤꯛꯇꯪ ꯈꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯗꯨ ꯃꯕꯨꯛ ꯊꯟꯗ꯭ꯔꯕꯅꯤꯅ ꯏꯁꯤꯡ ꯃꯕꯨꯛ ꯊꯟꯅ ꯊꯛꯆꯤꯜꯂꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝꯗ "ꯅꯨꯃꯤꯠ ꯇꯥꯈꯤꯗꯧꯔꯦ, ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯦ, ꯅꯪꯒꯤ ꯆꯥꯅꯕꯗꯨ ꯆꯥꯊꯣꯛꯂꯁꯤ" ꯍꯥꯏꯅ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯅꯥꯎꯗꯨꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯅꯕ ꯃꯌꯣꯝꯗꯨ ꯄꯨꯊꯣꯛꯂꯒ ꯆꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕꯒꯤ ꯁꯔꯨꯛ ꯈꯖꯤꯛ ꯐꯥꯎꯕ ꯈꯥꯛꯇꯅ ꯃꯥꯅ ꯁꯤꯠ ꯅꯥꯟꯅ ꯆꯥꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯕꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, "ꯅꯪꯁꯤꯗꯤ ꯏꯕꯨꯡꯉꯣ ꯅꯕꯨꯛ ꯁꯦꯡꯗꯕ, ꯃꯤꯅꯨꯡꯁꯤ ꯈꯖꯤꯛ ꯐꯥꯎꯕ ꯌꯥꯎꯗꯕ, ꯃꯤꯕꯨ ꯄꯤꯖꯅꯤꯡꯗꯕ ꯃꯤꯅꯤ." ꯑꯁꯨꯝꯅ ꯃꯌꯥꯝꯕꯅ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯅꯥꯎꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯆꯩꯗꯨꯅ ꯃꯌꯥꯝꯕꯗꯨꯗ ꯄꯪꯐꯨꯗꯃꯛ ꯐꯨꯖꯤꯜꯂꯝꯃꯤ꯫ ꯐꯨꯕꯗ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯃꯤꯠꯇ ꯆꯩꯗꯨꯅ ꯆꯛ ꯊꯤꯜꯂꯝꯂꯒ, "ꯅꯪꯁꯤꯗꯤ ꯎꯃꯪꯁꯤꯗ ꯁꯥꯅ ꯆꯥꯗꯨꯅ ꯁꯤꯍꯧꯔꯣ, ꯆꯦꯡ ꯂꯩꯔꯒꯅ ꯃꯤꯔꯛꯇ ꯆꯠꯇꯨꯅ ꯅꯤꯗꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯜꯂꯣ" ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯕꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯅꯥꯎꯅꯨꯄꯥꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕꯗꯨ ꯐꯨꯔꯝꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯃꯗꯤ ꯃꯃꯤꯠꯇ ꯊꯤꯜꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯥꯡꯈꯤꯕꯗꯒꯤ ꯆꯠꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯅꯨꯃꯤꯠ ꯇꯥꯈꯤꯗꯧꯔꯦ ꯈꯟꯗꯨꯅ ꯑꯁꯨꯝ ꯃꯥꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯊꯦꯡꯖꯤꯜꯂꯨꯕꯗꯒꯤ ꯎꯗꯨꯗ ꯀꯥꯈꯠꯂꯒ ꯑꯍꯤꯡꯗꯨꯃ ꯌꯥꯔꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯎꯗꯨ ꯃꯥꯗꯨꯅ ꯀꯥꯈꯠꯂꯒ ꯃꯊꯛꯇ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯎꯗꯨꯒꯤ ꯃꯊꯛꯇ ꯆꯩꯅꯥꯈꯣꯜꯗꯨ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯁꯤꯡꯅ ꯂꯥꯛꯂꯒ ꯉꯥꯡꯅ ꯁꯛꯅꯕꯗꯨ ꯅꯨꯄꯥꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯁꯥꯁꯤꯡꯒꯤ ꯈꯨꯟꯗꯤꯟꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯣꯡꯁꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯃꯤꯠ ꯇꯥꯡꯂꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯅ ꯉꯝꯖꯔꯕꯗꯤ
ꯑꯩꯈꯣꯏꯅ ꯈꯨꯟꯗꯤꯟꯅꯔꯤꯕ ꯎꯁꯤꯒꯤ ꯃꯔꯥꯁꯤ ꯁꯨꯒꯥꯏꯔꯒ ꯃꯍꯤꯗꯨ ꯃꯃꯤꯠꯇ ꯈꯔ ꯍꯥꯞꯂꯕꯗꯤ ꯁꯣꯏꯗꯅꯃꯛ ꯃꯃꯤꯠ ꯎꯔꯛꯀꯅꯤ꯫ ꯅꯣꯡꯁꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯩꯅꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯩꯕꯥꯛꯁꯤꯗ ꯏꯁꯤꯡ ꯐꯪꯗꯗꯨꯅ ꯋꯥꯔꯤꯕꯁꯦ ꯀꯣꯅꯨꯡꯒꯤ ꯃꯌꯥꯏꯗ ꯐꯥꯎꯔꯝꯕ ꯏꯐꯨꯗꯣ ꯂꯩꯅꯨꯡꯗ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯑꯃꯅ ꯅꯟꯗꯨꯅ ꯊꯠꯆꯤꯜꯂꯦ꯫ ꯅꯨꯡꯄꯥꯛꯇꯨ ꯂꯧꯊꯣꯛꯂꯕꯗꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯃꯨꯛ ꯂꯩꯔꯣꯏ꯫ ꯀꯩꯒꯤ ꯋꯥꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯁꯑꯣꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯟꯌꯥꯁꯤ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯤꯕ ꯃꯅꯥ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯣꯅꯨꯡ ꯃꯌꯥꯗ ꯀꯣꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯍꯪꯉꯣꯏ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯍꯪꯉꯣꯏꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯄꯤꯖꯔꯒ ꯑꯃꯨꯛ ꯃꯨꯟꯗꯨꯅ ꯂꯧꯊꯣꯛꯂꯒ ꯔꯥꯖꯀꯟꯌꯥꯗ ꯄꯤꯖꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯔꯣꯜ ꯊꯣꯛꯂꯛꯀꯅꯤ, ꯃꯅꯥꯁꯨ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯝꯍꯨꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯂꯩꯀꯣꯜꯁꯤ ꯂꯩ ꯅꯨꯡ ꯑꯃꯠꯇ ꯁꯥꯠꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯅꯥꯒꯤ ꯑꯆꯧꯕ ꯌꯣꯜꯍꯤꯡ ꯑꯃꯅ ꯂꯩꯅꯨꯡꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯂꯧꯊꯣꯛꯄ ꯉꯝꯂꯕꯗꯤ ꯁꯣꯏꯗꯅꯃꯛ ꯂꯩ ꯁꯥꯠꯂꯛꯀꯅꯤ꯫ ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯅꯣꯡꯁꯥꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯟꯗꯤꯟꯅꯕꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ, ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯥꯁꯤꯡꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯐꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ꯫ ꯎꯊꯛꯇ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯁꯥꯁꯤꯡꯅ ꯍꯥꯏꯅꯈꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯀꯥꯎꯗꯅ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯔꯣꯏ ꯇꯦꯇꯨ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯤꯡꯗ ꯆꯥꯛꯇꯥꯔꯝꯕ ꯎꯆꯦꯛꯁꯤꯡꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯅ ꯄꯥꯏꯔꯒ ꯈꯣꯡꯗꯨꯅ ꯍꯟꯅꯈꯤꯕꯗꯨ ꯅꯨꯄꯥꯗꯨꯅ ꯇꯥꯔꯦ꯫ ꯑꯃꯨꯛꯁꯨ ꯎꯆꯦꯛ ꯃꯆꯥꯁꯤꯡꯅ ꯎꯃꯪꯗꯨꯗ ꯄꯥꯏꯗꯨꯅ ꯈꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨ ꯇꯥꯔꯒ ꯐꯖꯅ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯦ ꯈꯪꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯨꯠꯅ ꯈꯣꯠꯇꯨꯅ ꯎꯗꯨꯒꯤ ꯃꯔꯥꯗꯨ ꯈꯔ ꯈꯔ ꯆꯤꯡꯗꯨꯅ ꯊꯥꯗꯠꯂꯦ꯫ ꯃꯈꯨꯕꯥꯛꯇ ꯃꯔꯥꯗꯨ ꯅꯣꯏꯕ ꯃꯇꯝꯗ ꯃꯍꯤ ꯈꯔ ꯊꯣꯔꯛꯏ꯫ ꯃꯍꯤꯗꯨ ꯃꯃꯤꯠꯇ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯇꯥꯡꯂꯨꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯉꯝꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯁꯥꯁꯤꯡꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯎꯒꯤ ꯃꯔꯥ ꯈꯔꯗꯨ ꯊꯠꯇꯨꯅ ꯍꯥꯞꯆꯤꯜꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯡꯂꯛꯈꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯒ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯎꯒꯤ ꯃꯔꯥꯗꯨ ꯁꯨꯒꯥꯏꯔꯒ ꯃꯍꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯃꯤꯠꯇ ꯍꯥꯞꯄ ꯃꯇꯝꯗ ꯎꯔꯝꯗꯕ ꯅꯤꯡꯊꯧꯒꯤ ꯃꯤꯠꯇꯨ ꯎꯕ ꯉꯝꯂꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯊꯪ ꯃꯊꯪ ꯁꯥꯁꯤꯡꯅ ꯍꯥꯏꯔꯝꯕꯗꯨ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯣꯟꯗ ꯂꯩ ꯁꯥꯠꯂꯝꯗꯕꯁꯨ ꯁꯥꯠꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯅꯥ ꯇꯥꯔꯝꯗꯕ ꯑꯗꯨꯁꯨ ꯐꯅꯕꯒꯤꯗꯃꯛꯇ ꯀꯣꯅꯨꯡ ꯃꯌꯥꯗ ꯂꯩꯕ ꯀꯣꯝꯗꯨꯗ ꯇꯜ ꯃꯆꯦꯠ ꯑꯃꯈꯛ ꯊꯥꯗꯔꯝꯃꯤ꯫ ꯇꯜꯗꯨ ꯀꯣꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯪꯉꯣꯏꯗꯨꯅ ꯊꯣꯔꯛꯄ ꯆꯥꯕ ꯎꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯈꯨꯗꯛꯇ ꯍꯪꯉꯣꯏꯗꯨ ꯐꯥꯔꯒ ꯃꯆꯤꯟꯗꯒꯤ ꯇꯟꯗꯨ ꯃꯨꯜꯂꯒ ꯂꯧꯊꯣꯛꯂꯦ꯫ ꯇꯜꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯖꯕ ꯃꯇꯝꯗ ꯊꯣꯛꯂꯝꯗꯕ ꯃꯔꯣꯜꯁꯨ ꯊꯣꯛꯈ꯭ꯔꯦ, ꯇꯥꯔꯝꯗꯕ ꯃꯅꯥꯁꯨ ꯇꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯨ ꯂꯦꯞꯅꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯗꯨ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯅ ꯗꯣꯂꯥꯏꯅꯆꯤꯡꯕ ꯄꯤꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯂꯧꯔꯨꯅꯕ ꯃꯅꯥꯏꯁꯤꯡ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯝꯆꯠ ꯁꯦꯡꯗꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗꯤ ꯁꯨꯕ ꯅꯣꯝꯕ ꯇꯟꯕꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯂꯥꯛꯂꯨꯕꯗꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯛꯄꯗꯒꯤ ꯃꯃꯤꯠ ꯇꯥꯡꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯐꯝꯗꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗꯒꯤ ꯅꯤꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯈꯤ꯫ ꯑꯗꯨꯒ ꯂꯥꯟꯖꯗꯕ ꯃꯌꯥꯝꯕꯗꯨꯅ ꯃꯃꯥꯅ ꯊꯨꯡꯂꯔꯕ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯐꯨ ꯆꯩꯗꯨꯅ ꯃꯃꯤꯠ ꯇꯥꯡꯍꯜꯂꯝꯕ, ꯃꯥꯅ ꯎꯊꯛꯇ ꯑꯍꯤꯡ ꯑꯃ ꯂꯦꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯃꯥꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯨꯗ ꯃꯃꯥꯗꯨ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯥꯂꯦꯝꯁꯤꯗ ꯅꯠꯇꯕ ꯑꯣꯏꯗꯕ ꯊꯕꯛꯇꯤ ꯅꯣꯡꯃ ꯎꯠ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯊꯃꯣꯏꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯂꯒ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯟꯗꯨꯅ ꯂꯩꯍꯧꯒꯅꯤ꯫ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯄ, ꯑꯔꯥꯟꯕꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯦ ꯂꯦꯡꯗ꯭ꯔꯕꯅꯤ꯫ ꯃꯤꯗꯤ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯒꯗꯕꯅꯤ꯫ ꯈꯨꯂꯪ ꯂꯃꯟꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯀꯣꯟ ꯑꯍꯥꯟꯒꯤ ꯋꯥꯇꯅꯤ꯫ ꯏꯁꯣꯔ ꯂꯩꯔꯤ, ꯏꯆꯥꯁꯤꯗꯤ ꯋꯥꯔꯨꯒꯅꯨꯁꯦ." ꯃꯃꯥꯒꯤ ꯄꯥꯎꯇꯥꯛꯁꯤꯡꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ꯫